Loyalam E-PAO tabi bakutima po hitrang susmitana namitangi pau pizari ahan da maru headline. RSS na chingi jaga singda Chalo Manipur Mars pangthokadoriba asi irang asi hena chauthoknabani haina kuki inpi na phangdorakli. BJP gi North East in charge Sambit Patra na MLA Nemcha Kipgen ga unaduna wari sanakhre. Matam amada hekta lan tholakpa yabagi phibam leibana Jammu and Kashmir gi line of control da tha anigi chanaba pashinaba haure. Pau sabdona pijari. RSS na chingi jaga singda Chalo Manipur Mars pangthokadoriba asi irang asi hena chauthoknabani haina kuki inpi na phangdorakli. RSS amasung masida affiliate tauba Hindu organization singna Chalo Manipur kauba khongchat ama rehabilitating displaced Meeyoi haiba banner makhada kuki tariba chingi area singda chatuna masida Meeyoi lakaya saruk yanaba phongna campaign tauribasi kuki inpi Manipur na akanma mawongda condemn tawi. Asigumba campaign asi yamna daita yaudaba amani amasung hanadagi hauna hingsa mayongnariba Manipurda irang asi chauthoknaba hotnabani haina kuki inpi Manipur gi Information and Publicity Secretary Jangkholun Haukipna Thadorakpa Cherolamana Hari. Cherolasina makhatana hairibana Chalo Manipur hairiba campaign asi Meitei singbu nampuda kuki tariba jaga singda punsinnaba hotnabani. Thawong asina nauna communal gi irang amasung inai tanabagi maram ama ohelakani. Right-wing organization singa lautunaraga Delhi dagi lamthagadoriba Chalo Manipur khongchat asi chingi jagada santi thugainabani. State machinery singna housing phawba minority health community singbu ningthina ngak shenba ngamdri masiga lonena RSS ki anoba khongthang asi kuki singbu makhoi gi pari puri gi lamsingdagi namduna hongdok hankhinaba thorangni. Maram aduna India government amasung security agency singna hiram asida khut thingjinduna asigumba khatnaba hawba khongchat asi thingnaba taksilli. Karigumba khongchat asina maram oiraga tangdu leitaba phibamda akaiba pirakpa Meeyoi punsi mangba yaba amadi hingsa gi thodok sing tholaklabadi madugi afafatta daita punamak Bharat Sarkar amadi Manipur Sarkar na pugadabani. Chingi jaga sing asi political experiment ki battleground amat nate. RSS na chakadoriba khongchat asi santi natraga rehabilitation ki khongchat amasunate khongchat asi dominant occupation amasung ethnic annihilation ga mari leinaba oibana masi khudakta lepkadabani hari panba yabadi state asida kanglop ki irang thokpa haurakhiba chahi ani mapung farapga mari leinana haukiba me ahumda New Delhi gi Conrad Presta RSS amasung Hindu organization yankhairom na sinna pangthokiba tribute meeting da Chalo Manipur haiba slogan asi lauduna leibak asigi Meeyoi lakhaya ga loinana kuki tariba jaga singda chanaba amasung lanjenariba Meitei singda makhoi gi hana leiramliba yum singda rehabilitate taunaba ferep asi laukhibani Mapham aduna laukiba warep ki matung ina leibak asigi Tonganba Maphamdagi Meeyoi lakayana Manipuri kuki tariba jaga singda changduna lanjelaktuna relief camp ta leriba Meitei listing humpurom asi makhoi gi hanigi maphamda hanjal hanabagi haina meeting aduga mari leinana Hindu luchingba singna phongdokhibani. BJP gi North East in charge Sambit Patra na MLA Nemcha Kipgen ga unaduna wari sanakhre. Numit nini ki khongchata Imphal da lakhiba BJP gi national spokesperson oibagi mathakta North East in charge ki thausu puriba Dr. Sambit Patra na ngasi Kangpokpi da thungkibaga loinana Kangpokpi district headquarter da leriba BJP gi MLA Nemcha Kipgen gi residence ta chatuna wari sanakhre. Wari sanakhiba adugi akupa marol di press na phangba ngamdri. BJP gi luchingba asina makhata na kotu Sahilcha KW Sadar Hills amasung Tonganba tribal organization kayagasu Kangpokpi da leriba chamaga taranithoi CRPF campus ta unaduna wari sanakhi. Meeting aduda kari wari sanakhi bage haibadudi press na khangba ngamdri. Adubu kotugi source amana haribana BJP gi North East in charge Dr. Sambit Patra gi maikaidigi civil society organization gi luchingba singda state asida santi amasung mahausa gi phibam hanjinna bahotna baga loinana national highway singda miyam asoi angam yaudana free movement yahanaba wafam thamki hari. Meeting aduda kotugi maikaidigi chena ahum panba memorandum ama Dr. Sambit Patra da pisinki.
Hairiba memorandum aduda separate administration gi demand Kuki Zo community singi athubagi oina tangai fadaba sing yauna justice amasung rehabilitation gi oiba wafam kaya pali. Masigal loinana memorandum aduda Kuki Zo miyamda jathariba hingsa gi thodok sing asiga mari lenana ahenba security force deploy tobaga mari lenaba singda taksin khrabasu hauzik phawba thabak oina pangthokte haiba pendaba wafam kaya su yauri. Panba yabadi ngarang Chuchampur da su Sambit Patra na Jomi Council gi Bugasu Unakhre Unaba aduda Jomi Council gi Maikaidagi state asida santi thamnaba Ministry of Home Affairs na sinduna chathariba santi gi wari asi maitei amasung Kuki Zogi oina mari lenaba organization singi oina chathabiyu haina demand tawkhibani. Matam amatada hekta lan tholakpa yabagi phibam lebana Jammu and Kashmir gi line of control da tha anigi chanaba paishinaba hore. Kashmir gi Pahalgam attack matungda India amasung Pakistan laibak anigi marakta umkhatnabagi chang hengalakpaga lonana matam amada hekta khuthoknarakpa yabagi phibam lebana line of control da leiriba khulsing amasung government installation singda tha anigi chanaba pashinaba hore. Irang asina maram oiraga Kashmir da tourism economy fail oidana maming leiraba hotel kaya yonthopa haunare. Marak sida Ministry of Home Affairs ki maikaidagi matam ama hekta da lebak anigi marakta lan tholakpa yabagi phibam lebana state singda mikup na home singna leinaba amadi karigumba lal tholakpadagi khudong tiba tholakpada kari tawgadage haibagi cheksin thorang sing oina mock drill sing pangthoknaba khangankhre. Agency ki pauna haribana line of control da leriba mapung oina unyamna kanna tariba khulsing asida tha anigi oina chanaba potlam sing paishinaba khangankhre. Masigalone na Union Home Ministry gi Secretary Govind Mohan ngasi asi civil defense mechanism hena mapangal kangkhanaba sem sariba sing review tawba yauna karigumba Pakistan na hostile attack chatharalabadi civilian singna masa karam na ngakthokadage haibgi training pinaba air raid warning siren gi maramda mock drill chathanaba state singda khangan khiba sing adu su review tawgadari. Marak seda ngarang Union Secretary Council na India amasung Pakistan lebak anigi marakta umkhatnariba asigi matangda closed door consultation pangthoktuna irang asi wari sanaduna leiriba tension asi hanthanabagi matangda khanakhre. Taramanga members NC gi maikaidagi meeting aduga mari leinana karigumba statement amata issue tokide adubu UN chief Antonio Guterres na Pahalgam attack adu akan mamong da condemn tawki loinana thodok adu da January bisingi mathakta justice puraknaba dabi tawki. Thodok adugi matung tarakpada Pakistan amasung India laibak anigi marakta umkhanariba adubu toknaba appeal tawraduna military solution na matam pumbagi oina solution oiba yaroi. Laibak anina santi gi lambel da laknaba hotnagadabani haiki. Consultative meeting aduda UN Security Council gi members singi maikaidagi Pakistan gi maikaidagi aranba propaganda kaya sandoktuna irang asi hena chawthunaba honariba adubu condemn tawba yauna Pahalgam gi attack ta terrorist organization ama oiriba Laskar-e-Taiba gi kangbu sing terror attack aduda chenaramba yabagi oithokpat leibra haiba yauna Tonganba wahang kaya hangki hari. Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu. Search operation da Tonganba Mapham Singdagi lalhoba tarani thuiga konana khulai kaya marum Fagatkhre. Security Force ki kangmuna ngarang Imphal East District ki Irilbung Police Station gi manung chanba kaira wangkhem da chathakiba operation da KCP PWZ gi lanmi ahum khulaiga konana fare hari. Police ki pauna asina hai fagalaba lalauba ahum adudi ten tha khunjau makha laikai degi Naurem Ravindra Singh Allies Power mangangcha chahi kuntra Thobal athopam Sangdang bungdagi Yangkokpam Premchand Singh Allies Chingsang lakpa chahi kunithoi amadi Moirang Khunong mamang sabal dagi Ningthauzam Vikas Singh chahi kunthranithoi kawi hari makoidagi AK rifle ama magazine ama kapa yariba maru ahum A1 rifle ama magazine ama maru manga M8 rifle ama magazine ama SLR rifle ama magazine ama maru manga 303 rifle ama magazine ama maru kuntra wireless set ama Fagatkhre hari. Thodok aduga ikan kanadana Hengang Police Station gi manung chanba Manipuri Friends Colony dagi isu KCP PWZ gi lanmi mari khulaiga konana Fagatkhre hari. Faraba Meeyoi sing adude
Thangmaiba Laurung Purel Lekaidagi Wahengbam Bimal Maitei Elias Luwang Chahi Kunmanga Mongsangai Mayai Lekaidagi Soren Sangbam Sajana Devi Elias Sileima Chahi Kunmanga Icham Kunodagi Hauzikna Elangbam Lekai Lerak Le number Nipan Leba Senjam Jam Singh Chahi Kuntra Amadi Sagolban Tera Lokham Leraktagi Wangkai Mayum Tarun Chahi Kunmari Kawi Hari Makoidagi pistol ani magazine ani maru ama demand letter manga mobile handset manga Aadhaar card ani hand glove ahum camouflage tupi ama two wheeler ama wallet ama sale oina lupa humdra Fagatkhre hari Amaromda ngarang Imphal East ki Sawombong Kabui Khulmadak tagisu Manipur police ki kangbuna lalharup PLA gi lanmi ama sufare hari Farba Meeyoi adugi maming Moirang Them Oken Elias Somorjit Chahi Yangkai Manga Kawi Khurai Kongpal Laisram Lekai Digini Mangondagi magazine ga konana maru nipan yauba 9mm pistol ama maru manga yauba magazine ga konana 9mm pistol ama hand grenade ama detonator ama mobile phone ahum ceiling bag ama Fagatkhre hari Nakal Amaromda Wangjing Awang Lekai Digisu KCP ki Apunba Lanmi Anisu Security ki Kangbuna Thiba Humbagi Tabak Chatabada Fare Hari Faraba Singh Adudi Wangjing Hodam Mayang Mamang Lekai Digi Swebam Edit Singh Elias Kalamu Chahi Taramapan Amadi Hairok Part 1 Haitopwi Mamang Lekai Digi Ningthauzam Ngairamba Maitei Elias Ibungo Chahi Taramapan Kawi Makoidagi mobile phone ani SIM card ahum Aadhaar card ama wallet ama PAN card ama Fagatkhre hari Makhata na chatharakpa search operation da KCP PWG gi lanmi amasu Imphal West District ki Singzamai PS ki manung channa Hairangoi Thong Maibam Lekai Kaibung Oinam Lekai digi fare hari Faraba lanmi adugi maming Sanabam Ratan Singh Chahi Humphu Kawi Mangondagi mobile phone ani Aadhaar card amasu Fagatkhre hari Loinana KCP Taibangan bagi lanmi amasu Angang Ching Crossing Mana MSPDCL Powerhouse Mayadagi Fare Hari Farba Meeyoi adugi maming Takhelambam Ibo Chauba Singh Elias Dumba Chahi Niphumathoi Kawi Wangu Terakhong Makhongdagi ni hari India amadi Pakistan unkhanariba asiga mari lenana May 8 nationwide defense drill pangthokadori India amasung Pakistan lebak anigi marakta chauna unkhanariba asigi marakta karigumba lal tholaklabadi kari cheksin thorang sing lokhatkadage haibaga mari lenana hayeng May gi tang 8 lebak asigi North East state singda nationwide civil defense mock drill pangthokani Manipur yauna North East state singda civil defense mock drill pangthokpagi wafam asi haukiba April 19 da Kashmir gi Pahalgam da terrorist singna tourist yauna Meeyoi kuntaruk hatkiba adudagi India Pakistan anigi marakta oirakliba phibam asiga mari lenena border state nationwide drill asi category ahum da Tonganba Mapham Chaniga Yangkai Mapanda pangthokadabani Manipur gi oinasu category anigi manung channa Imphal Chuchampur Ukhrul More amasung Ningthaukhongda mock drill asi pangthokani mock drill asigi manung channa lebak asigi tongan mafam singda air raid silencing khongani mock drill asida civilian sing participate tawagi maru oibadi karigumba India Pakistan war tholalabadi makhoi masana masabu protection pijanabani hayeng pangthokadoriba national wide mock drill asiga mari lenana Union Home Secretary Govind Mohanna chair lauduna New Delhi da mifam pangtokuna civil defense ki sem sariba singi matangda review tokhrei Hairiba meeting aduda lebak asigi tongan ba state singi chief secretary sing amasung civil defense chief singsu saruk yari hari Panbe yabadi hayeng May gi tang 8 pangthokadoriba category anigi mock drill asida Assam gi oina mafam 13 state asigi category ahum gi oina mafam marini Meghalaya gina category anigi manungda channa Shillong yauna mafam ahum Mizoram gi capital city oriba Aizawl Nagaland gina Dimapur amasung Kohima yauna mafam 10 Sikkim gina capital city oriba Gangtok aduga Tripura gina capital city oriba Agartala da pangthokani hari Kuki naha ama heroin number 4 kg amaga 10.9 konana fare Ngarang Chuchampur Police Station gi team amana thiba humbagi thabak chathabada Chuchampur Police Station na konba Gauchin Khub Bank mayada leiba Venus Hotel mayada ge kuki naha ama number 4 kg amaga 10.9 konana fare hari
Heroin number 4 ga konana faraba kuki naha asigi maming latmin thang chahi kunmapan kawi laifamna Chandel district ki Sehajang village dagini Meeyoi asi Tonganba stop case chamaga nipan da haptuna purakpa heroin number 4 kg amaga dasmik chani kun maudra taruk asi fagat pangamkhibani Meeyoi asidagi 4-wheeler ama Aadhaar card ama lonana mobile phone amasu recover tawbangamle hari Nakal Amaromda Myanmar Road Tagit Pusilakpa Oigani Haina Chingnaba Heroin Powder ga Konana Asamacha ama Security Force na Fagat Pangamkhre Police tagi phangba pawgi matung inna faraba Meeyoi adu Assam gi Tamulpur district ki manung chanba Tamulpur police station na konba Khandikar village tagi chahi 19 shuraba Abdul Rauf Khan kawi hari Imphal More lambi gi Technopal da Security Force na achat awok Tauba Meeyoi sing khamduna check tawbada Tonganba sapon kep 18 da haplaga purakpa heroin powder gram chani ga manga romga konana Abdul Rauf Khan phakibani hari Center na Manipur gi mahosagi phibam hanjinaba akanba miyeng thamli haina ibom chana phangdorakli Center na Manipur gi mahosagi punsi hanjanaba akanba miyeng thamli adubu athubada lengak ama semlakani habigi wafam palaktri haina lamlai kendra gi MLA KH ibom chana ngasi mahaki kendra gi manung channel leba sanjenbam da leba takhel sanjenbam high school da pangthokpa back to school campaign hodopaga mari lenana phangdokibani MSRLM na sponsor tawduna kanglei miyai Women Multipurpose Cooperative Society ki mityeng makhada apunbagi thauna BLF na sinduna pangthokiba tharom aduda MLA na makhata na haikibada BJP ki North East in charge Dr. Sambit Patra na Imphal da laktuna MLA singo unariba asi state asida popular government semnaba demand tawrabasu hauzik oriba phibam asida lengak amal leiba yaroidabana mahosagi phibam da hanjinnaba akanba thabak lokhatkani Manipur gi miyam na pendabagi khongjang changsinbada democratic oina changsinbada center na thagatpa phongdokli thokliba irang namaram oiraga relief camp ta leriba sing mayumda hanjinnabagi atmosphere leitri maram aduna miyamna thajaba thamliba luchingba kharana athubada lengak semgani haina phongdoktuna charangnaba thongnaba tawribasi tawhaningde haina su phongdokhi Relief camp ta leriba IDP singbu khutsa haibigi training da mai paklaba IDP singda certificate amadi sel khusinakhre Manipur lenga ki Science and Technology Department na mapung oiba thodang loriba Manipur gi Mapham kayada hangliba relief camp singda leriba IDP singbu khutcha hainaba training program pangthorakpagi saruk ama oina sawambong relief camp ta chatakiba training program da saruk yakiba trainee singda ngasi department gi makedegi certificate amadi sel khusinakhre Haukiba April 13 dagi May 3 fawa numit 10 chupna trainee Nifuna Saruk Yaduna Entrepreneurship Development Program on Making of Bags and Other Household Products from Craft Haiba Hiram da Pangthokiba Training Program Aduda Khumujam Zina Amadi Rocky Khumujamna Trainer Oina IDP Nupi Singbu Takpi Tambirakibani Thoram Aduga Mari Lenana Science and Technology Department gi Secretary Kengu Juringlana Phongdokibada Entrepreneurship Hengatnabagi Pandamda Department na Relief Camp ta leriba nupi sing asi khutcha haiba hengat handana kana draba potagi kana ba pot onthoktuna sentok lambi hengat hanaba training program asi pangthokibani Training asidagi IDP singna kana ba phangba ngamba aduni department na pamjariba amadi Department gi pandamsu madumakni mahakna makhatana hai mapalamdagi material pusilaktuna sale hena chakhigadabagi sizinnadraba potlam singdagi kanaba pothok puthokuna sale tanba ngamlakpa habasi nungaiba phawi Masina aikhoigi environment ta pollution thokpa hanthaba ngamgani makhatana thariba potsing asi matau karamna yonba yagani haibadu department ga punna tanaduna thabak oina onthoknaba honaminasi Mari Lenaba District Administration Singsu IDP Singna Sariba Polam Sing Asi Yonba Kana Ragani Haina Mahakna Makhatana Phongdokhi Ngasi gi certificate yenthopagi thoram aduda Manipur lenga ki Science and Technology ki Director Homila Honggrei Lamlai Police Station gi OC amadi trainee Zina Khumujamsu Mithunglen Singh oina saruyakhi Loinana IDP Singna sajaba handbag singsu Mithunglen Singh da khudol tamki Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom su mateng pangbiyu Arobada marueba pa amuka hanna pizari RSS na chingi jaga singda Chalo Manipur March pangthokadoreba asi irang asi hena chawthokna bani haina kuki inpi na phangdorakli
BJPꯒꯤ North East Incharge Sambit Patrana MLA Nemcha Kipgen ga unaduna wari sanakhre. Matam amada hekta lan tholakpa yabagi phibam lebana Jammu and Kashmir gi line of control da tha aniki chanaba pashinaba hore. Matang asida Loyalam E-PAO na namitangi pau pibel lezare tabiri ba khudimako amuka hana khurumjari.